ngasi fawwa chapchaba khangba ngamdriba thodok mari. Number 1, Italy Florence sari bamfum sida 1968 ga 1985 fawgi manungda mi halambagi thodok kya thoki. Masigi thodok asibu miyamna the monster of Florence ana khangnaki. Aduga masida halambagi mawng asisu amaga chap manaba mawngda loina halamki. Adubu mihat padudi faba sugam ngamkide. Thodok asi numidang athengma matamda kar manungda famduna leiba miyoisingda ayama thoklammi. Asumna mihat pasina kar adu tamna laklaga miyoising adu nongmaina kaptuna halamlaga yamna thuna chatki haina thajanaki. Thodok asi mahangna fajana plan tawraga sem saduna leirambagi mawngni. Masigi ahanba thodok asi 1968 ta thokibani. Masigi matung 1970s amadi 80s ki matamdasu chap manaba mawngda loina halami. 1981 dagina 1985 fawgi manungda punna thodok asi tare lak thokki. Aduga masida miyoi 13 halamki. Aduga halamliba miyoi singsi ayamana couple ngaktani. Asumna chap manaba nongmaina chap manaba mawngda loina halami. Policing na phongdokibada mihat pa asi mafum asigi maramda fazana khangba local ama oiramgani haina phongdoki. Aduga policing na suspect ama hek fawaga khanghauduna mi ama hekta halamlaga thamlamki. 1985 ki thodok amada mihat pa asina miyoi amagi haksang tangkhai ama policing da post ta tharaki. Masigi mawng sina policing da mahangna challenge torokpaga chap manaki. Maram asina Florence ki miyamsu loina akiba phongnaki. Mihat pasi miyamnasu monster amani haina longnaki. Aduga thodok asigi maramda policingnasu fazana thijanba ngamkide. Tongan miyoi kyanasu theories kya puthokna rakhi adubu chap chaba asumba dudi kananasu khangba ngamkide. Asumna matam asida miyamna numidangi matamda yumdagi mapan amada thoknakide. Mafum asida police marang kaina thamkidubu mihat pasidi faba ngamkide. Asumna 1985 ki matungda thodok asi lepkhirami. Adubu ngasi fawba thodok asigi maramda chapchaba dudi khangma ngamdri. Mihat pasi kanano haibasi ngasi su mystery mu oiri. Video si mate ama samjinbiyo. Regues India khwadi pamnaba tanja jaman represent tawba deposit tawraga jili games ta 1000 bonus phangbi. Join to with the free spins 110 fangani. Balance up line happy. Register tawraga login to buda manasu phangbi. Join to with iPhone 17 Pro Max phangbi abagi chance piri. Invite to with the bonus train rate su phangbi. Sananing missing comment link haplabani. Number 2, 1978 ki matamda California gi Yuba County hari bamfam sidagi miyoi manga mangki bagi thodok am leki. Thodok si the Yuba County 5 aina khangnai. February 29, 1978 ki numidangi matamda miyoi manga Ted, Jack, Bill, Gary amadi Jackie makhoi manga si California State University dagi basketball match sama yenglamlaga makhoi gi yumda Yuba County asida halaki. Adubu yum yongnuba chatpagi muhut makhoi gi car si unna thana kupsinba Plamas National Forest asigi mafum amada leiramki. Adubu makhoi mafum sida chatpham thoklamde maramdi lambi si makhoi gi mayum chatpagi lambiga onna tainavani. Makhoi na thorkiba car sisu karisu toramde. Petrol su loikiba nate adubu lambi meya asida makhoi na pakhatuna gari si huntoklamlaga chenkibagi mawngda leiramki. Sumna tha kharagi matung unsing sisu kara pathakraba matungda shelter macha amada asi bhaksang mari leiramba thengnaki. Shelter asi US Forest Service ki emergency ki matamda sezinanaba thambani. Masida Khwaidagi ANGKPA oinakibasi mafum masida chanaba maikhet amadi heating system su lei adubu amata sezinarmkide. Leiramliba mawngsi makhoi masana masabu adum sijabagi mawngni. Aduga makhoi mangagi manungda mari ri siraga leiramkhidubu Gary ko bunapa asidi thiba fangkide. Ngasi fabu marksi kadaida chatkrabano haibasi khangba ngamdri. Aduga atopa amana makhoina siraga leiramliba shelter asi makhoi gi car dagi kilometer 30 munglapi. Adusu unna thana kupsilaga leiba mafamni. Aduna makhoina makhongna mafam asitamna lakpa sisu yamna wana thokani. Adubu makhoi mari mafum adu yongna laklaga sara thaktabagi amadi ingbana maram oiraga sikhirami. Adubu thodok asida
ख्वाइदगी अंगकपा ओइनखिबसी करी मरमगी करिसु तौदबा कार असि मखोइ मंगाना थादोकलमलगा चटलिबनो हाइबसनि अदुगा शेल्टर असदा लाक्लगा करिगी चानबा लेरमलिबरसु अमता चाद्रिबनो मसिदसु नतना मखोइ मंगागी मनुंगदा अमा असना कदाइदा चटख्रबजानो वहांसिंग असigi पाउखुम असि ngasi फावबा खंगबा ngamdri Number 3 1970 की मतमदा लंदन की मफम अमदा अयुक की मतमदा खंगौदना अत्या मथक्तगी अंगांग नुपा मचा अमा लैमाइदा तारखी अदुबु मतम असदा अत्या मथक्ता प्लेन काइबना चिंगबसु अमता तौखिबा नत्ते असुमना पुलिसिंग लाक्तुना मफमसी लालगा चटकिबा फ्लाइटसिंग अदु थिजिनकी इन्वेस्टिगेशन तौबु मतमदा नुपा मचा सि प्लेन की चका सिदा तुमिना तोंगलगा यावरकपा ओइरमकी नुपा मचा अदुगी हक्सांग अदुसु यामना इंगलमकी एरोप्लेन सिंगना पाइरिबा मफमसी यामना इंगी अमदी ऑक्सीजन सु फजना फंगदे नुपा से अथाबा फिरोलसु सेलमदे दुगा मसादा अतोप पोचे अमदी आईडी न सिंगसु अमता यावरमदे एरोप्लेन सिगी लैंडिंग गियर सि हांगतोरकपा मतमदा नुपा से तारकपु ओइगिने हेन फोंदोखी मसिगुम थौदो असि यामना तांगना थोकपा थौदो अमनी नुपा सिगी आइडेंटिटी असि यूके दा लेबा मियोय अमतका मानरमदे अदुगा मांगखिबा मियोय सिंगसु अमता मानखिदे अदुगा यामना ngakliबसि कमदौंना महंगना प्लेन की चकासिदा तोंगलखिबनो हाइबसनि ngasi फावबा नुपा सिगी असेंबा आइडेंटिटी असि खंगबा ngamdri Number 4 1968 की मतमदा किमबर्ट कौबा नुपी मचा अमा मागी मयु मनाक्तगी मांगखिरमे अहानबदा नुपी मचा सि ममानबीसिंगी युमदा चटकिबा ओइरमगनि हाइना खनरमे अदुबु नुमिदांग यौरफो हलक्तबदगी नुपी मचा सि मांगख्रे हाइबसि खंगलखि नुंगथेलगी मतमदा नुपा अनिना नुपीसिगी युम मनाक्ता कोइचा चतुना लैबा उखि हाइना मियामना फोंदोकनरखि मियामना फोंदोखिबदा नुपा अनिसना किमबु सेनरगा लैबा सोइदना ओइगने हेना फोंदोखि नुमित निनीगी मतुंगदा किममसि नुपा असना फाखिबने हाइबसि खंगलखि मखोइ अनिना किमबु फारगा यामना पिकपा उगी बॉक्स अमगी मनुंगदा थमखि बॉक्स असु यामना पिकपा मी अमना सुपनगी फम्बा नत्रगा कोनसिलगा लैबा चनबा बॉक्स नि असुमना नुपा अनिसना बॉक्स असि जंगल मरक्ता पुरक्तुना लैरुंगदा फुमजिलगा थमलमखि असिगी मतुंग किम मांगखिबा नुमित हुमनि सुरकपदा यामना अंगकपा अमा थोखि मियोइसिंगना मार्केटता लांगनबा मतमदा टाउन सिगी नोटिस बोर्डता किमगी फोटो अमा थेलगा लैरमबासि थेंगनखि अदुगा फोटो असिगी मखादा महक लैनुंगदा फुमलगा लैरे नुमित मंगानिगी मनुंगदा महकपु फंगनबा थेरउ हाइना इरमखि इरमलिबा हैंड राइटिंग असिसु हाथु हाथु अममदा इबगी मोंग ओइरमखि पाउसे एक फंगबगा पुलिसिंगना फॉरेस्ट एरिया सिंगदा थीबगी थबक हौखि असुमना नुमित मंगानी सुरकपदा मखोइना तोक्थोकपा कुइद्रिबा मानबा मफम अमा थेंगनखि मफम अदु तोक्थोकलगा येंगलुबा मतमदा मनुंगदा बॉक्स अदु लैरमखि अदुबु नुपी मचा अदुदि सिरगा लैरमखि बॉक्स मनुंगदा किमगी असिबा हक्सांग अदु यावरमखि हक्सांग से बॉक्स मनुंगसिदा यामना वाना मसादु कोनसिलगा लैबगी मोंगदा लैरमखि अदुगा बॉक्स मनुंगसिदा महकना मखुना खोटपगी मार्क कयासु तारगा लैरमखि अदुगा महक असि ऑक्सीजन वालकपदगी सिखिबने हेना फोंदोखि अदुबु मफमसिदगी नुपा अनिदुगी फिंगरप्रिंट चिंगबदी अमता थेंगनखिदे मरम असना नुपा अनिसि थीबसु फंखिदे असमना थौदोक असि ngasi फावबा चपचाबा खंगबा ngamdriba मिस्टरी अमा ओइरि